Congratulations. Interview da nang nai gi mark kya pibibra? 143. Krigira mark po 143 pibadi. Mark 143 pibasi pam da bagiro. Yam de habagi already nang sawarno. Asidagi chakhot kiba masingda thamoi na khoida balite. Asidagi tabada so nangonai na pibada matik chaba mark leite. 143 si Kriki sugyamna special ohenbra nangna chahi kya gi matungda nangna ngasi hanbu unaba mikupta nangna interview changla pamatamda nangai ga officially ori sanaba matamda hunkiba aigi thamoi gi mihul masingni madu markoina aina nangona khudol pibani